Hello ma'am, welcome back to my channel. Ngasi jomo ai matang ko ira video thagala da ba dai ngasi pujara ba guest idi ko gi hojik yam kanna yam machin tum khalai ba adukam ba kaino ne kana tum khalai ba chinje kana tum khalai ba kai da ni da video nambagi sigije ngasi video namge tawba aduga tom video masa yam kana ngamjalaktre ba dudagi to ki bai tare video gi ne ba sida motli bijingje oh tension ba koina aduni ai haidi mot la leram da ko ado pare ma'am serenibla ngasi pujara do serenibla da ai interview kitang tawge ado how haida ziyare ne interview haida hang gara hang ado studio sangi ko metse kanam udre ठीक है मैं तो बने सेरे ने ब्लॉगी ने अंगांग होंगे कि हॉबी जे कई होए डांसर हॉबी जे अदोगा हाइट अंगांग होंगे इधर कहीं नहीं क्लास 1 2 का कारक पढ़ाई दो अदम सीधी इंटरटेन ने बा हाइट अभी मतलब तो कई होए के कारण दिखन की आइजा थबक तो होगे का ना हाइट गवर्नमेंट की थबक सीम तो होगे का इधर वखन सुन खन दे बा हाइट आइजा डायरेक्ट से दुकी मत तिक्तम निंगक दे बा डायरेक्ट तम बजे हम वाब मीम ओइर ए बको आई अदुम खंग दे दा अदुम आई दी अदुम डायरेक्ट तम कई हाई नहीं कमाई हाई नहीं अदुम खंग दे थबक की तो निंगे हम अदोगा हाइट मथंग दको थबक की तो निंगे बा अदोगा हाइट थबक तो निंगे हाई बदी सुम सेल थोक पा हाई ना सुम गवर्नमेंट की थबक अमा येंग बा अदुमाइना थबक चाउना तो बगी वखन गा अदुमाइ लेबदो कशुम लायरक्ते बा अदुगो मदो लायरक्ते बको क्वाइदगी नुंगाई गिबो मिकुप कादि यावब्रा ngasi bo hingak pasi dako क्वाइदगी नुंगाई गिबो मिकुप नुंगाई गिबो जे यावे आई मैट्रिक पास तौरक्पा मैट्रिक से फर्स्ट सेकेंड डिवीजन दा सी अब हरावे बको हरावे वीडियो अमा लेदा हे ngang na han ge थर्ड डिवीजन कोइ बुना हवाई ngambiba jaibiba ti phubiba do हाइदि अदु वीडियो दा क्लास 10 था नुंगाई बो ओइ हाइदि वीडियो दा निसिंग प्रमाण होय होले काइदने खंब्रा आइजे मयाम सिनने कहनी ओरोइदब मी सुम लैदना अदुमाइना ओइना दुम कइनो तौबदो अदुमाइन तौबुसु यावे दो अनमनबुदी अदुम सपोर्ट पुदी लोइन तौनै तौबीबको दोरगसु लारि किलमजिदा आइजे कहनी पुरा अखोले काइदा ला याम हाइतबा हाइदि एग्जाम मैट्रिक पास तौदौबा अंगांग नत्ते काइनगा अदुमाइन खनबीबा मयाम अदुमाइना मयाम थेंगनरेबा अदो मैट्रिक पास तौरकपसे याम हरावे हराउगी हाइदि हराउबदो इना ख्वाइदे हराउगिबा मतमदा दुगिनिको ख्वाइदे हराउ मिकुपसे मैट्रिक पास तौको मिकुपसे नेबको अदोगा सेरे ब्लाजे युमदा अंगांग ngei de hone am ningai am phalaktabra adagi am ing tabakpra kamai thawano aise anam yam kanba anam yam kanba ningai khattabadi nate bako anam yam kanba hai tai haidi aina si thabak sima tawge khalaga di ai tawdaba yade kana khanba adumai khalle adugum kano ne bako adugumba adaga serene blaje hojik sahi kya sangbera ke kamai taw aise 24 changa in 24 changa pane ba serene bla hojik class 12 lower ba kamai 12 lower MA tawri bako adu kai da tawri ko lege thaibe kano taw MA se aise Manipur University of Culture da tawe department theater department da ado सेने ब्लाजे हजिक की ओइबो हाइदि हजिक लई से सिदगी आइजे सुमाइना तौरगा सिमदि तौगे खोके गाना खनबा हाइदि हजिक हौर हजिक खनबा एम तो हाइदि आइदि सुमाइना तौरके खोके गाना खनबा पोतदि लईब्रा कमाइन तौवे हाना बुदिना आइजे डांसर गा तंगी वाना तना हाना बुदि आइजे फिल्म फ्यूचर फिल्म कुमबजे आया पामजाइबको अदो कई हाइनि कुमबा फंगदे बा अदोरगसु आइना यूट्यूब से सुम लैदना कइनोना हाइदि अखोगी टैलेंट से सुम लैदना अखोगी सुमाइना अंगांगादिगी ड्रामा यावरेबको आइजा अदुगा हाइदि सुमाइना पिंगाइदा यावरागसु सुम फिल्म कुमबजे आम पामे दोरगसु फंगदेबा फिल्म कुमबजे आइदि फंगिदेबा अदुदुना सुमाइना यूट्यूब से सुमाइन तौरगा अखोई हाइजा अखोइना खंगजबा सुम लैदना अखोगी खितंग दोरगसु उथोकजबा फंगेबा यूट्यूब सिददि सुमाइना ओइको अदुगा फिल्म कुमबजे आम पामजरे दो फंगदे हजिबावबा सेरेनी जे हाइदि नुपा खंगनरकप्रा हाना खंगनरक नुपा क्या मु खंगनरके नुपा जे खंगनरक हाइजे ai फजन खंगनरकते दा क्लास 12 लोरकान नुपा कोइनै बको क्लास 12 लोरकान कोइनै नुपा कोइना बसे अदोरगजो ai फजना कोइना बा अमता यावदे
ꯊꯥ ꯑꯍꯨꯝ ꯀꯣꯏꯅꯕꯅ ꯀꯨꯏꯅ ꯆꯠꯂꯦ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯕꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯑꯗꯨꯕꯨ ꯆꯥꯟꯅꯗꯕꯩꯔꯕ ꯈꯪꯗꯦ ꯑꯩ ꯌꯥꯝꯅꯅꯦ ꯑꯩꯗꯤ ꯑꯅꯝ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯑꯩꯁꯦ ꯑꯅꯝ ꯌꯥꯝ ꯀꯟꯕ ꯃꯤ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯅꯅꯦ ꯀꯣꯛꯁꯦ ꯆꯥꯟꯅꯔꯛꯇꯕ ꯍꯥꯏꯗꯤ ꯅꯨꯄꯥꯒꯤ ꯁꯨꯝ ꯂꯩꯗꯅ ꯅꯨꯄꯥꯅ ꯍꯥꯏꯕ ꯑꯗꯨꯝ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯅꯨꯄꯥꯅ ꯍꯥꯏꯕ ꯌꯥꯕ ꯅꯨꯄꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯄꯥꯝꯗ꯭ꯔꯅꯦ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯗꯣ ꯌꯥꯗꯕ ꯌꯥꯔꯛꯇꯕ ꯍꯣꯏ ꯌꯥꯔꯛꯇꯕ ꯍꯥꯏꯗꯤ ꯀꯣꯛꯁꯦ ꯈꯤꯇꯪ ꯅꯨꯄꯥꯒꯤ ꯀꯣꯛ ꯑꯃ ꯍꯥꯏꯐꯦꯠꯇꯪ ꯆꯦꯜꯂꯦꯕ ꯑꯩꯉꯣꯟꯗ ꯅꯨꯄꯥꯒꯤ ꯀꯣꯛ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯍꯥꯏꯐꯦꯠꯇꯪ ꯆꯦꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯍꯦꯛꯇ ꯌꯥꯔꯛꯇꯕ ꯍꯥꯏꯅ ꯇꯥꯟꯅꯕꯁꯦ ꯑꯅꯝ ꯀꯟꯕꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛꯇꯤ ꯂꯩꯇꯦ ꯁꯤꯡꯒꯜꯅꯤ ꯁꯤꯡꯒꯜꯅꯦꯕꯀꯣ ꯆꯦꯔꯅꯤꯁꯦ ꯆꯍꯤ ꯀꯌꯥꯗꯒꯗꯤ ꯌꯨꯝ ꯄꯥꯟꯕꯤꯒꯦ ꯀꯥꯏꯅ ꯈꯜꯂꯦ ꯑꯩꯁꯦ ꯌꯥꯝ ꯂꯤꯅꯁꯨ ꯄꯥꯅꯤꯡꯗꯦꯕ ꯌꯨꯝꯁꯦꯀꯣ ꯑꯗꯨꯒ ꯌꯥꯝ ꯅꯧꯅꯁꯨ ꯄꯥꯅꯤꯡꯗꯦ ꯍꯧꯖꯤꯛ 24 ꯆꯪꯉꯛꯏꯅꯤꯗꯅ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ 28 29 ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯔꯅꯤ ꯌꯨꯝ ꯄꯥꯟꯕ ꯆꯦꯔꯅꯤꯁꯦ ꯅꯨꯄꯥꯗ ꯌꯥꯝ ꯌꯨ ꯊꯛꯄ ꯅꯨꯄꯥ ꯀꯣ ꯌꯥꯝ ꯊꯛꯇ꯭ꯔꯒꯁꯨ ꯂꯩꯗꯅꯀോ ꯌꯨ ꯈꯔ ꯊꯛꯄ ꯅꯨꯄꯥ ꯄꯥꯝꯕ꯭ꯔꯥ ꯌꯨ ꯁꯨꯡꯊꯛ ꯊꯛꯇꯕ ꯅꯨꯄꯥ ꯄꯥꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧ ꯌꯨꯁꯦ ꯌꯥꯝ ꯊꯛꯄꯁꯨ ꯄꯥꯝꯗꯦ ꯌꯥꯝ ꯊꯛꯇꯕꯁꯨ ꯄꯥꯝꯗꯦ ꯌꯨꯁꯦ ꯁꯨꯡꯊꯛ ꯊꯛꯇ꯭ꯔꯒꯁꯨ nupa manda bane boko aduna use khara thakpa di pa me khara thakpa ko ade use khatang thakpa ga hai suktak thak da baga sang dam na matam da gadam lai dai ne dialogue am lai dai ne kai dialogue am lai bane ai ha ba ke you suktak thak da ba miga you khara thak ba miga moi ne laboratory da thadar ga yengu da you thak ba ka le be you suktak thak da ba nupa ga you khara thak ba nupa ga laboratory da one matam na you thak ba na para me da am lai bane ko ade batang da ni sia pai dai ne sera ni na na pam jab nupa makhan je nupa makhan myam lai dana ko se to mi haidi nupa je siga di taw haninge ga na khan ba haidi nupa je na gi damak smai taw biraga di nungai ni ga na khan ba dugum bagi nupa gi character je kedang habi na nupa gi character je ana pam ma om se mama mapa dagi pisa tan da nupa masagi morom dom lepang amagada nupa aina pam jari je ko haidi khangde dum adu adumaina ngamagadi hingbada dum kasum tawaningai oidreba natra mane bako aina sidam khangningi je haidi sere ni blagi kano je nupa makhan hai tai ne adu marom dom lep khot ngam balai je na haidi aingonda smai taw biraga di kholaga di kana khanba adu ko mo khan ne aina taw ba mi je aingonda ne adum aigi wa aina haiba wa da mana lumna lobiba adugumba nupa se pame daidi khangde aina ga sisi haibada ga mana adum aigi wa do yamna lumna lobu pame ko sera ni crush di lek pra crush nok da ni dai ne crush lak da de crush se ado kita haidok butan bra haidok se kaino dok de ba kaino da haidi aidi kaino korean gumam yenge ko korean drama gumam nge adu ma da thamak kwani da ado thamde da bang thamda haidi sum akoi sum nang akoi sai pulla kan da mangona crush thamme gain to bu adu ma de leite ngonda ado sene blai khoi manipur actor da ne actor male actor da ne haidi kana na khoi pamai aina pam se male actor da mahiya sama phasan pam e ina mahiya dance to bu ai dancer am pam jai female di bala se bala ai chap ma nei bala di bala hai ga di loi re di bala hai ga di loi re hai ni se ni na ne khoi nu si jaba mi je kana no khoma ga kho ba ga se ni gi ne hai di sinau kya no khoi jinau je mari aina ahan pa ama nu pi ahum se ni bla je hoje youtube ta dum phaugalai ko myam na dum phaugalai ga na phaugalak pa hai di mi masa khangnai du di mi na masa hai di hana di se ni bla je ngasi de chahi ani ahum mu mang de di pa khang ram de na ko haji ti se ni bla dum myam ni yeng ning ba ko bi je lai thagat na re ko taning dre ado ngasi ko samai na youtube tawrai je youtube se se ni bla na youtuber am oi ge ga na khallaga tawrakhibra kamai tawge YouTuber ama oige na de aidi taseng na harabda asing adum haige ko aidi YouTuber oige ka na de dumang gadi thonglakhi de ba thonglakhi de adu pamjabagi haije ai dum haide film gu mam pam enon haina adu phangdi de na adu daking san tora thengnare ga mana nangi sumaina acting ke ka tawbani na ko sumaina skit taw nongoda chanani e haide nang adum matam adum manga ga laido sharuk pudi skit taw na mai taw khoi tawa YouTube se tawgi bai tai koire ado sumaina chatpa ji dadam supportive am yaw ngani na ko seni ga kana oi haide am support taw bi ba seni da adu budi daking san adum taw bi ye ai gi video zu ma loi nambi ye adagi editing ke ka taw bu su ma loi taw bi ye ade thagal pa ke ka su ma loi thagal le adu gi rang khang de ai no wa de ai
adunani aduna haidi YouTube am to wa am thi wa bane ba ado haidi loina handle to birabanina channel bla da jo ko mi dana aidi sum sumna ta ge aidi acting to bu khatane ba natra ado channel ni bla je theater to re hai ko theater tam mi dana tam me hai de ko theater to re ba ado drama kai ka jam thok ba ai mamang du theng na re dang chen hai ba khot ba da ba theng na re ado dialogue ko ba jam khangam ngani ba dialogue ko ba ko jam hai ram ngani ba ado dialogue ma tem tang to ne theater ja ai hoji ki oina di tawbudi tawe ba ko adora ga su drama nong ma am han di am yaw re ba ko ado hoji ti am yaw budi yaw dre ka sunta yaw budi yaw dri ji jo mu kai gin ha matam da khangde adum YouTube tawrak pagera khangde adum matam lairak ta bagi hai dora matam laik ta bai dina te si je matam laik ta bagi na te theater je pa na yaw dre hana budi am tawra ame drama am yaw ra me hoji ti yaw dre ba yaw ado dialogue ma tem tang to bi ro ne Ôi bên hang na milu pirang I hauraga namong yun pinung kampi may hawe pa apagi pirang uraga lairang kum tholapi nuchaki thamo tang jaling khakum mahupu bi oi khrene apagi mang saktan pada huye lang thengnage apa toy as kanom icha kanom phau ne tu chung ara man asing ba ne ase channel ni dialogue jam hai ado isai gum ba di isai chung hai de ba ai de sungai ai de ado koi manipur singer da na channel ba ko yam pam da na ta ba singer je nupa da hai ro ne nupa da na Amarjit am nei bu hong Amarjit Lorembam ado pa me nupi da di Pusparani se Pusparani gi ado ju haidi isai haidra jo pa mi na kitang khangam ma gi isai nong pha to ka ngang gi isai ga yaw ga di ma tem tang ngang bi gera se sakbi ro ho ai gi thamoi gi nung si torvan se thingjin du na thambani aina nung si gi thak ipo gi du na nang gi thamoi gi nung si thak na yei ra re bu hanjin thing bang am ho de aina nung si ipum su lore adam hai de ani gi childhood friend ko yam tin nu shinara ma ga kaina gi ba ga yaw ba yawe yam tin nu shi ba ko hai de tin nu shinara ba aduga kaina gi ba aduga hai de kauna ba ding ngam da ba ko aduga thmai ni ga tau friend lei bra ka mai da lei ya hai de adum kauna ba ngam da ba ko yam nu shi ja ba hoji ko da nu shi ba adum nong di nu shi friend haidi best friend ina kamai nu shi roi si che mi pung khodi mong ta thok pa ne ba ko angon da tho e ado haidi sigi po je am nu shi ba ne ba thai na am ti nu shinara ga la ga dum marak ta mai thakki ba khoi gi ba ko na ba ngam da bi da lai ba khoi pa adu ko ma friend lai re ba ko lai ri ho su lai ba ado adum kauna rakhi ge kana di khan bra ka mai ta we khang de ga adu ga di mana angon da kan tor adi ai jo dum phajana response pi khoi ge anum khale ko wakhan ni da khale senebla gi kano je haidi delhi nungti gi tau da ba ya da ba thabak che ise kai no sak thong da su ya dre nupi je nupi je na tab ai gi oina di sene gi hoi yung gi oina hai tare ada senebla gi favorite color ji kai oi ai gi di ko red ka black ka hai da di karam ba hai na ko chaninge hainau na hinjang da ko ai pam na sa hinjang ji kai oi ai de hinjang da ko ai pam cha ba hinjang je mushroom zu oi kwa adagi kaino ga laiwa na hojik to thoi bu khang ba ji thoi ne laiwa na ama thok bu do aduga ho aduga kwai chaning da hinjang di kwai chaning da ko si thong ama si haina de kan hai hinjang di ko sebot adagi khongdrum gumba adagi kobi mana thong ba gumba si ti ai ama ina de ma ne chene bla uti ko thong hai bra uti thong ba di hai uti thong ba hai angau ba asang ba loi hai bra hai ko ai pam jana hadi chene bla na thong ba da ko imung da si jang je ne bla na thong adi haw e gan hai na ba jang ji kang soi am hai yo ko chene bla je masan hadi kano game ko ma di sana rak bra game di sung ai sana rak te boy game sana rak te sana di nang game hai je kai game no game hai di phone ki game da nate
ꯑꯗꯨꯝ ꯐꯨꯠꯕꯣꯜꯒꯨꯝꯕ ꯁꯨꯝ ꯂꯩ ꯑꯗꯨꯒꯨꯝꯕ ꯒꯦꯝ ꯑꯗꯨꯝꯕꯗꯨꯔꯕ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗꯦ ꯁꯥꯟꯅꯔꯛꯇꯦꯕ ꯁꯥꯟꯅꯗꯦ ꯒꯦꯝꯒꯨꯝꯕꯗꯤ ꯃꯣꯕꯥꯏꯜꯒꯤ ꯒꯦꯝꯗꯤ ꯁꯥꯟꯅꯕ꯭ꯔꯣ ꯑꯗꯨꯁꯨ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗꯦ ꯁꯥꯟꯅꯗꯦꯕ ꯑꯁ ꯌꯥꯝ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟꯗ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯁꯥꯟꯅꯗꯦ ꯍꯥꯏꯕ ꯑꯩꯗꯤ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕꯤ ꯈꯣꯠꯄꯤ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕꯤ ꯑꯣꯏꯗꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤꯗꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯨꯠꯕꯣꯜꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯅꯗ꯭ꯔꯅꯦ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯁꯥꯟꯅ ꯈꯣꯠꯅꯕꯁꯦ ꯍꯣꯏ ꯁꯞꯄꯣꯔꯠꯄꯨꯗꯤ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯑꯣꯏꯅ ꯁꯨꯝ ꯄꯥꯝꯖꯗꯕ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯗꯕꯅꯣ ꯌꯦꯡꯅꯤꯡꯕ ꯍꯥꯏꯗꯤ ꯂꯩꯅ ꯁꯥꯟꯅꯕ ꯐꯨꯠꯕꯣꯜ ꯌꯦꯡꯕꯁꯦ ꯀꯩ ꯍꯥꯏꯕꯗ ꯃꯤꯅꯒ ꯑꯗꯨꯝ ꯍꯣꯏ ꯀꯥꯏꯅ ꯆꯠꯅꯕ ꯂꯩꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯦꯕ ꯑꯩꯗꯤ ꯐꯨꯠꯕꯣꯜ ꯌꯦꯡꯕꯁꯦ ꯌꯦꯡꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯕꯗꯣ ꯑꯗꯨꯒ ꯆꯦ ꯅꯤꯕ꯭ꯂꯥꯅ ꯑꯍꯥꯟꯕ ꯁ꯭ꯇꯦꯠ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯛꯄꯗꯀꯣ ꯁ꯭ꯇꯦꯠ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯛꯄꯗ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯄꯤꯈꯤꯕꯁꯦ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯁ꯭ꯇꯦꯠ ꯄꯔꯐꯣꯔꯃꯦꯟꯁ ꯅꯤꯡꯁꯤꯡꯉꯦ ꯑꯍꯥꯟꯕ ꯄꯤꯈꯤꯕꯁꯦ ꯑꯗꯨꯗ ꯏꯁꯩ ꯁꯛꯈꯤꯕ꯭ꯔꯥ ꯁꯩꯔꯦꯡ ꯊꯤꯈꯤꯕ꯭ꯔꯥ ꯗꯥꯟꯁ ꯇꯧꯋꯦ ꯗꯥꯟꯁ ꯇꯧꯈꯤꯌꯦ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯋꯦ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯆꯤꯇ꯭ꯔꯃꯂꯥ ꯗꯥꯟꯁ ꯑꯃ ꯊꯥꯏꯅꯒꯤ ꯀꯩꯅꯣꯗꯒ ꯇꯧꯕꯤ ꯏꯔꯥꯕꯣꯗꯦꯗꯒ ꯊꯥꯏꯅꯗꯤ ꯌꯥꯝ ꯇꯧꯅꯗ꯭ꯔꯥ ꯑꯗꯨꯝꯕꯗ ꯌꯥꯝ ꯇꯧꯔꯛꯑꯦ ꯑꯗꯨ ꯆꯦ ꯅꯤꯕ꯭ꯂꯥꯅ ꯗꯥꯟꯁꯀꯨꯝꯕ ꯇꯧꯔꯛꯄꯁꯦ ꯗꯥꯟꯁꯀꯨꯝꯕ ꯇꯧꯔꯛꯄ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯂꯥꯛꯑꯦꯗꯅ ꯁꯤꯗ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯗꯤ ꯌꯥꯝ ꯄꯥꯈꯠꯈꯤꯕ ꯃꯇꯥꯡ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯒꯗꯤ ꯌꯥꯎꯕ꯭ꯔꯥ ꯀꯦꯁꯦꯠ ꯆꯄꯛꯄ ꯀꯦꯁꯦꯠ ꯆꯄꯛꯄ ꯆꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯅꯦꯕ ꯍꯧꯖꯤꯛ ꯅꯝꯗꯣꯏꯁꯤꯁꯨ ꯍꯣꯏ ꯆꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯄꯥꯈꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯖ ꯃꯌꯥꯏꯗ ꯀꯦꯁꯦꯠ ꯆꯄꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯦꯛꯇꯤꯡ ꯇꯧꯕ ꯍꯧꯔꯛꯄꯗ ꯍꯣꯏ ꯗꯥꯟꯁ ꯇꯧꯕ ꯍꯧꯔꯛꯄꯗ ꯆꯦ ꯅꯤꯕ꯭ꯂꯥꯁꯦ ꯃꯤꯠꯇꯅꯦ ꯍꯥꯏꯗꯤ ꯁꯥ ꯉꯥꯗ ꯀꯩ ꯁꯥ ꯉꯥ ꯆꯥꯏ ꯌꯦꯟꯅꯦ ꯉꯥꯅꯨꯅꯦ ꯑꯗꯩꯗꯤ ꯉꯥꯅꯦ ꯉꯥꯅꯦ ꯑꯗꯨꯅ ꯂꯣꯏꯔꯦ ꯀꯩꯝ ꯆꯥꯗꯦ ꯑꯇꯩ ꯆꯥꯗꯦ ꯑꯗꯨꯒ ꯆꯦ ꯅꯤꯕ꯭ꯂꯥꯁꯦ ꯏꯔꯣꯏꯕꯒꯨꯝꯕꯗꯤ ꯍꯩꯕ꯭ꯔꯥ ꯏꯔꯣꯏꯕꯁꯦ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡꯉꯩꯗꯗꯤ ꯌꯥꯝ ꯏꯔꯣꯏꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯔꯣꯏꯗꯕ ꯀꯨꯏꯔꯦꯗ ꯍꯩꯔꯤꯔꯥ ꯍꯩꯇ꯭ꯔꯤꯔꯥ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯏꯔꯣꯏꯕ ꯍꯧꯖꯤꯛꯇꯤ ꯍꯩꯇ꯭ꯔꯥ ꯈꯪꯗꯦꯕ ꯎ ꯀꯥꯕꯗꯤ ꯍꯩꯔꯛꯄ꯭ꯔꯥ ꯎ ꯀꯥꯕꯗꯤ ꯍꯩꯔꯛꯑꯦ ꯎ ꯀꯥꯕꯗꯤ ꯌꯥꯝ ꯍꯩꯔꯛꯑꯝꯗꯧ ꯃꯥꯟꯕ ꯍꯩꯔꯛꯑꯦ ꯆꯦ ꯅꯤꯕ꯭ꯂꯥꯁꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯏꯁꯧꯁꯦ ꯂꯥꯡꯗꯦꯗ ꯂꯥꯡꯗꯦꯕ ꯀꯔꯝꯕ ꯚꯤꯗꯤꯑꯣꯗꯗꯤ ꯏꯁꯧꯗ ꯂꯥꯡꯕ ꯑꯣꯏꯅ ꯎꯔꯝꯗꯣꯏꯅꯦꯕꯀꯣ ꯎꯏꯅꯦꯕꯀꯣ ꯑꯩꯁꯨ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯆꯦ ꯅꯤꯕ꯭ꯂꯥꯁꯦ ꯏꯁꯧ ꯂꯥꯡꯗꯦꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗꯗꯤ ꯂꯥꯡꯕ ꯃꯥꯜꯂꯦ ꯂꯥꯡꯗꯦꯕ ꯑꯗꯣ ꯆꯦ ꯅꯤꯕ꯭ꯂꯥꯒꯤ ꯐꯥꯔꯁ ꯂꯞꯁꯦ ꯑꯁꯤꯁꯦ ꯀꯥꯏꯅꯈꯤꯕꯗ ꯆꯦ ꯅꯤꯕ꯭ꯂꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯕ꯭ꯔꯥ ꯑꯗꯒꯤ ꯀꯩꯝ ꯈꯟꯈꯤꯗꯕ꯭ꯔꯥ ꯋꯥꯈꯟꯗꯨꯅꯦꯕ ꯆꯦ ꯅꯤꯕ꯭ꯂꯥꯒꯤ ꯍꯥꯏꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯀꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯦ ꯀꯩꯁꯨꯝ ꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯇꯤꯟꯅꯕꯅ ꯆꯍꯤꯁꯦ ꯀꯌꯥꯅꯣ ꯑꯃ ꯑꯅꯤꯗ ꯑꯃꯨꯛ ꯇꯤꯟꯅꯔꯛꯑꯦꯕꯀꯣ ꯀꯣꯏꯅꯕꯅ ꯊꯥ ꯑꯃꯔꯣꯝ ꯀꯣꯏꯅꯔꯒ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯨꯝ ꯊꯥ ꯑꯃꯃꯨꯛꯇꯪ ꯇꯤꯟꯅꯕꯁꯦ ꯍꯣꯏ ꯇꯤꯟꯅꯕꯅ ꯏꯃꯥꯟꯅꯕ ꯑꯣꯏꯔꯒ ꯁꯨꯝ ꯇꯤꯟꯅꯕꯗꯣ ꯑꯗꯨꯗꯨꯅ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯑꯅꯤꯗ ꯑꯃꯨꯛ ꯇꯤꯟꯅꯔꯛꯑꯦ ꯀꯣꯏꯅꯕꯅ ꯊꯥ ꯑꯃ ꯑꯅꯤꯃꯨꯛ ꯑꯗꯨꯃꯥꯏꯅ ꯀꯣꯏꯅꯔꯒ ꯑꯗꯨꯝ ꯇꯣꯛꯅꯈ꯭ꯔꯦ ꯑꯗꯨꯝ ꯇꯤꯟꯅꯔꯝꯃꯗꯤ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯇꯤꯟꯅꯕꯩ ꯋꯥꯔꯤ ꯑꯗꯣ ꯍꯥꯟꯅ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯅꯔ ꯇꯤꯟꯅꯔꯛꯏꯅꯦꯕꯀோ ꯀꯩꯒꯨꯝꯕ ꯅꯨꯡꯁꯤꯅꯈꯤꯕꯗꯒꯤ कायनारꯛꯄꯁꯦ ꯑꯁꯤꯗꯤ ꯍꯥꯏꯗꯤ ꯄꯨꯔꯥ ꯑꯣꯏꯅ ꯐ꯭ꯔꯦꯟꯗꯁꯨ ꯄꯨꯂꯞ ꯇꯠꯇꯣꯏꯅꯦꯕꯀꯣ ꯇꯠꯄ꯭ꯔꯥ ꯇꯠꯂꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯁꯨꯡꯐꯥꯎ ꯐꯥꯎꯅꯗꯦ ꯑꯩꯒꯤꯅꯦ ꯀꯩꯅꯣꯝꯃ ꯂꯩꯕ ꯑꯅꯝ ꯌꯥꯝ ꯀꯠꯕꯤ ꯑꯃ ꯂꯩꯌꯦꯕꯀꯣ माने खंबा हाइदि इबानी जे काइनरे पाव फाउनद्रे को फाउनद्रगा माना हाइरक्तुगे सुंगाइ हाइरोइन अदुम लैबे मिने मादु सुंगाइ हाइरक्ते ai सुंगाइ हाइरक्ते अदुम ai जुदुम वारगा लै अस अदि फजग्रब रिलेशन अमा हाइदि इगो जेना थुगाइ बिबनिने नद्रा इगो जेना तेसे इगो हाइदि आइन हाइजे चैनल ब्ला इगो लै कोले हाइबे नतेबको इगो किल्स ए ब्यूटीफुल रिलेशनशिप का हाइनबे लैदना अदुगुमबने हाइदि माजो माना कनो तरोक्तदि यादि खोते हाइबदो हाइदि इसादा कनो लैबेन इगो चैनल ब्ला हाइदि इगो दि नतेबा मादि नुपी कोइग्रेबा अदु मतमदुदा अदुदुगि आइजु माना की वारी सनाब्रो नदा लाले काइना हाइजरक्तदि गागा आइ खनगिबदो अदुदुगि मानाजु हाइरक्ते गोंदको माजु हाइरक्ते दो आइनाजु मंगोंदा हौजनबि खरसनबि तौदेबा आइगी को अम लैजैबको मीना तौद्रिगै तौ मीना माना आइगोंदा सुमाइना एक्स ओरगसुको माना आइगोंदा लाले हाइजरक्तरिगै सुंगाइ हाइरोय आइना अमुक्तंग येखिबा मिजे अदुम कै हाइने अदुम सिलगा आई इंटरव्यू तौला कोरोना खल्लेबा अदुना अदुम पाउ फाउनागिद्रे आइनासु केम हाइदे मंगोंदा सिंगल वर्ड अममु हाइदे मंगोंदा वारम हाइदे करेम हाइदे ए मंगोंदा अदा चैनल ब्लाजे क्लास क्या दगी नुपा खंगरके क्लास है आई नुपा फजना था अहुंगा कोइनरपुदि 12 का लोरकान कॉलेज का कान कोइनबनेबको अदुगा सुम आइदि 12 लोरकान दसु फोन लोना पाइबि खरपि तौदेबा अदुगा सुम कै हाइनि नुपा कोइनबाना फजना वारीगा साना कोइनबि दुम मनते अदुम मेसेज थाना बि दुम मने वारीगा दि सानाते
ꯄꯥꯛꯅ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗꯦ ꯍꯥꯏꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧ ꯑꯗꯨꯝ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯣ ꯆꯦꯔꯦꯟ ꯕ꯭ꯂꯥꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯁꯦ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯉꯣꯟꯗꯁꯨ ꯃꯒꯨꯟ ꯈꯔꯗꯤ ꯌꯥꯎꯔꯝꯒꯅꯤꯗꯅ ꯍꯥꯏꯗꯤ ꯑꯗꯨꯛ ꯀꯨꯏꯕ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯔꯛꯏꯁꯦ ꯑꯗꯨꯛ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯔꯛꯏꯁꯦ ꯁꯤꯗ ꯆꯦꯔꯦꯟ ꯕ꯭ꯂꯥꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯕꯨꯛ ꯆꯦꯟꯗꯣ ꯈꯪꯉꯒꯅꯦꯕ ꯍꯥꯏꯗꯤ ꯃꯥꯁꯦ ꯁꯤꯒꯨꯝꯕ ꯅꯨꯄꯥ ꯑꯣꯏꯔꯝꯒꯅꯤꯀꯣ ꯀꯥꯏꯅ ꯆꯦꯔꯦꯟ ꯕ꯭ꯂꯥꯅ ꯃꯇꯝꯗꯨꯗ ꯈꯜꯂꯒ ꯃꯉꯣꯟꯗ ꯌꯥꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯊꯝꯃꯣꯅꯦ ꯌꯥꯈꯤꯕ ꯍꯥꯏꯁꯦ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯄꯥꯒꯤ ꯇꯥꯠꯅꯤꯀꯣꯁꯦ ꯀꯤꯌꯔ ꯌꯥꯝ ꯂꯧꯁꯟꯅꯔꯛꯀꯅꯤ ꯌꯥꯝ ꯇꯥꯕꯤꯌꯨꯀꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯀꯤꯌꯔ ꯌꯥꯝ ꯂꯧꯁꯟꯅꯔꯛꯀꯅꯤ ꯑꯗꯒꯤꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯑꯅꯝꯕꯅ ꯃꯣꯏꯅ ꯀꯤꯌꯔ ꯂꯧꯕꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯑꯁ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯕꯤꯔ ꯃꯥꯜꯂꯦꯅꯦꯍꯦ ꯀꯥꯏꯅꯒ ꯑꯗꯨꯝ ꯈꯪꯗꯦ ꯌꯥꯁꯟꯈ꯭ꯔꯦꯗ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯀꯣꯏꯅꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔ ꯀꯣꯏꯅꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯀꯩ ꯑꯣꯏꯔꯝꯃꯣ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯇꯥꯠ ꯑꯣꯏꯔꯝꯃꯦ ꯑꯦꯛꯁꯦ ꯁꯤꯁꯦ ꯁꯤꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯉꯣꯟꯗ ꯊꯤꯅ ꯀꯥꯟꯗꯤ ꯆꯩꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯂꯩꯌꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯑꯗꯨꯝ ꯋꯤꯁꯀꯨꯝꯕ ꯄꯤꯅꯤꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯊꯤꯅ ꯆꯩꯅꯤꯡꯕꯗꯤ ꯐꯥꯎꯗꯦꯗ ꯀꯩꯗꯧꯕꯩ ꯐꯥꯎꯗꯣꯏꯅꯣ ꯍꯥꯏꯗꯤ ꯃꯣꯏꯒ ꯍꯥꯏꯗꯤ ꯇꯥꯠ ꯁꯨꯝ ꯂꯩꯗꯅ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯇꯥꯠ ꯇꯧꯕꯤꯔꯝꯃꯒ ꯑꯗꯨꯃꯥꯏꯅ ꯍꯨꯟꯇꯣꯛꯑꯝꯕꯅꯤꯅꯀꯣ ꯇꯥꯠ ꯇꯧꯕꯤꯕ ꯍꯥꯏꯁꯦ ꯑꯩꯗꯤ ꯀꯩꯁꯨꯝ ꯅꯨꯄꯥ ꯀꯣꯏꯕꯗꯅꯦ ꯀꯩꯁꯨꯝꯇ ꯅꯨꯄꯥꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯕꯤ ꯈꯣꯠꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯍꯣꯏ ꯑꯩꯅ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯑꯦꯛꯁ ꯑꯃ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯈꯤꯕ ꯑꯦꯛꯁꯇꯣ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯇꯩꯗꯕꯨꯗꯤ ꯎꯅꯕ ꯈꯣꯠꯅꯕ ꯌꯥꯎꯋꯦꯕꯀꯣ ꯌꯥꯎꯔꯒꯁꯨ ꯊꯥ 3 ꯀꯣꯏꯅꯕꯁꯤꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯏꯁꯥꯡ ꯁꯥꯡꯅ ꯆꯠꯂꯦꯕ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯀꯩ ꯋꯥꯔꯤ ꯌꯧꯈ꯭ꯔꯒ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯪꯉꯤꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯧꯖꯤꯛ ꯀꯩꯅꯣꯗꯣ ꯑꯦꯛꯁꯇꯣ ꯑꯗꯨꯗ ꯋꯤꯁ ꯄꯤꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯅꯨꯡꯁꯤꯈꯤꯕ ꯑꯦꯛꯁꯗ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯛꯁ ꯄꯨꯝꯅꯃꯛꯇ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯗꯤ ꯑꯦꯛꯁ ꯄꯨꯝꯅꯃꯛꯇꯨꯗ ꯍꯥꯏꯗꯤ ꯉꯁꯤꯐꯥꯎ ꯆꯦꯔꯦꯟ ꯕ꯭ꯂꯥꯅ ꯈꯪꯅꯔꯛꯄ ꯑꯦꯛꯁꯁꯤꯡꯁꯦ ꯁꯤꯗ ꯋꯤꯁ ꯄꯤꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏꯁꯦ ꯆꯩꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯈꯪꯗꯦꯗ ꯃꯣꯏ ꯂꯩꯐꯝ ꯊꯣꯛꯄꯅꯦ ꯑꯩ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯀꯩꯅꯣ ꯑꯩ ꯀꯩꯝ ꯈꯟꯗꯦꯗ ꯑꯗꯨꯗꯗꯤ ꯍꯣꯏ ꯑꯦꯛꯁꯇ ꯌꯦꯛꯑ ꯂꯩꯕ ꯀꯥꯏꯅꯒ ꯌꯦꯛꯄꯤꯗꯦ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯌꯦꯛꯈꯤꯕꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕ ꯑꯦꯛꯁꯇꯣ ꯑꯗꯨꯗꯣ ꯑꯩꯅ ꯈꯪꯗꯦ ꯐꯥꯔꯁ ꯂꯞꯇꯣ ꯁꯤꯗꯤ ꯃꯌꯥꯝ ꯑꯗꯨꯗꯣ ꯃꯉꯣꯟꯗꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝꯅ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯈꯤꯕꯗ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯝ ꯈꯜꯂꯝꯃꯔꯣꯏꯀꯣ ꯍꯧꯖꯤꯛ ꯈꯟꯗ꯭ꯔꯦꯗ ꯀꯩꯝꯇ ꯀꯩ ꯈꯟꯗꯣꯔꯤꯒꯦ ꯐꯥꯔꯁ ꯂꯞꯀꯤ ꯃꯇꯥꯡꯁꯦ ꯐꯥꯔꯁ ꯂꯞ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯍꯥꯏꯗꯤ ꯂꯣꯏ ꯅꯨꯡꯁꯤꯅꯕ ꯉꯥꯛꯇꯅꯦꯕ ꯐꯥꯔꯁ ꯂꯞꯁꯤꯗꯤ ꯑꯦꯅꯤ ꯅꯨꯡꯁꯤꯅꯔꯛꯄ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏꯔꯦ ꯐꯥꯔꯁ ꯂꯞꯁꯤ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯥꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯅꯨꯄꯥꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯒꯨꯟꯁꯦ ꯆꯦꯔꯦꯟ ꯕ꯭ꯂꯥꯅ ꯊꯦꯡꯅꯔꯛꯄꯗꯗꯤ ꯇꯥꯠꯅꯦ ꯍꯥꯏꯀꯣ ꯑꯗꯣ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯀꯥꯏꯅꯗꯤ ꯈꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯕꯨꯗꯤ ꯈꯟꯗꯦꯗ ꯍꯥꯏꯗꯤ ꯑꯅꯝꯕꯅꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯨꯝ ꯀꯤꯌꯔꯒꯨꯝꯕ ꯌꯥꯝ ꯊꯤꯅ ꯂꯧꯕꯤꯔꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩ ꯋꯥꯍꯪ ꯑꯝꯇ ꯍꯪꯒꯦ ꯆꯦꯔꯦꯟ ꯕ꯭ꯂꯥꯗ ꯈꯪꯉꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯅꯨꯄꯥꯗ ꯈꯤꯇꯪ ꯉꯥꯎꯁꯤꯟꯅꯕ ꯃꯥꯟꯕꯀꯣ ꯈꯔ ꯉꯥꯎꯁꯤꯟꯅꯕ ꯇꯦꯇꯨ ꯈꯔ ꯍꯛꯄ ꯅꯤꯁꯥ ꯄꯨꯁꯥ ꯈꯔ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯎꯕꯗ ꯅꯨꯄꯤꯅ ꯌꯥꯝ ꯉꯥꯎꯅꯩꯌꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇ ꯍꯥꯏꯗꯤ ꯆꯦꯔꯦꯟ ꯕ꯭ꯂꯥ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯑꯁꯤꯒꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯄꯥꯝꯗꯕꯅꯤꯅ ꯈꯪꯗꯦ ꯄꯥꯝꯗꯕꯅꯤꯅ ꯈꯪꯗꯦꯕ ꯑꯗꯣ ꯃꯣꯏꯒꯨꯝꯕꯁꯤꯗ ꯑꯗꯨꯝ ꯆꯦꯔꯦꯟ ꯕ꯭ꯂꯥ ꯍꯥꯏꯅꯤꯡꯕꯗꯣ ꯁꯨꯒꯨꯝꯕꯁꯦ ꯍꯣꯏ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯉꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯤꯇꯨꯒꯨꯝꯕ ꯍꯛꯄꯒꯤꯗꯨꯗ ꯉꯥꯎꯕꯒꯤ ꯍꯥꯏꯗꯤ ꯅꯨꯄꯤꯗꯨꯅꯀꯣ ꯉꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯇꯧꯕꯤꯒꯅꯨ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯅꯤꯁꯥꯒꯨꯝꯕ ꯆꯥꯔꯝꯃꯒꯗꯤꯀꯣ ꯃꯣꯏꯅ ꯉꯥꯎꯔꯒꯁꯨ ꯁꯦꯝꯗꯣꯛꯄ ꯉꯝꯒꯗꯕ ꯑꯣꯏꯔꯒꯗꯤ ꯁꯦꯝꯗꯣꯛꯄꯤꯔꯛꯑꯣ ꯁꯤ ꯅꯨꯄꯥꯗꯣ ꯑꯗꯣ ꯂꯣꯏꯔꯛꯄ ꯑꯣꯏꯅ ꯑꯩ ꯆꯦꯔꯦꯟ ꯕ꯭ꯂꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯕꯥꯏꯑꯣꯁꯦ ꯍꯥꯏꯗꯤ ꯆꯦꯔꯦꯟ ꯕ꯭ꯂꯥꯁꯦ ꯀꯥꯏꯗꯒꯤꯅꯣ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎꯅ ꯀꯌꯥꯅೋ ꯁꯤꯗꯩꯅꯦ ꯍꯥꯏꯗꯣ ꯍꯥꯏꯐꯦꯠ ꯆꯦꯔꯦꯟꯅꯤꯒꯤ ꯍꯥꯏꯐꯦꯠ ꯊꯝꯕꯤꯌꯨ ꯑꯩꯁꯦ ꯁꯟꯖꯦꯟꯕꯝ ꯑꯩꯈꯣꯏ ꯁꯟꯖꯦꯟꯕꯝꯁꯦ ꯃꯤꯅ ꯄꯥꯛꯅ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯐꯌꯦꯡ ꯁꯟꯖꯦꯟꯕꯝꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯐꯌꯦꯡ ꯁꯟꯖꯦꯟꯕꯝ ꯐꯌꯦꯡ ꯒꯦꯠ ꯃꯃꯥꯡꯗ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯣ ꯑꯩꯈꯣꯏ ꯂꯝꯗꯣ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯅ 4 ꯑꯩꯅ ꯑꯍꯟ ꯅꯨꯄꯤ 3 ꯅꯨꯄꯥ 1 ꯅꯨꯄꯥꯅ ꯏꯇꯣꯟ ꯇꯣꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯣꯏꯁꯜꯂꯁꯦ ꯑꯗꯣ ꯂꯣꯏꯁꯜꯂꯒꯦ ꯑꯗꯣ ꯉꯁꯤꯁꯦ ꯆꯦꯔꯦꯟ ꯕ꯭ꯂꯥꯗ ꯑꯩꯅ ꯀꯩꯅꯣ ꯍꯪꯕꯁꯦ ꯍꯥꯏꯗꯤ ꯅꯨꯄꯤꯗ ꯁꯨꯃꯥꯏꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕꯁꯦ ꯏꯟꯇꯔꯚꯤꯌꯨ ꯑꯣꯏꯅꯗꯤ ꯅꯨꯄꯤꯗꯗꯤ ꯑꯩꯗꯤ ꯏꯟꯇꯔꯚꯤꯌꯨ ꯍꯥꯏꯔꯣꯅꯦ ꯃꯤꯁꯨꯝ ꯋꯥ ꯈꯔ ꯍꯪꯕ ꯈꯣꯠꯄ ꯍꯥꯏꯌꯣ ꯑꯗꯨꯝ ꯋꯥ ꯈꯔ ꯍꯪꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯑꯩꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯗ꯭ꯔꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯕ ꯂꯥꯛꯄꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯝꯃꯒꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯝꯈ꯭ꯔꯦ ꯍꯥꯟꯅ ꯀꯩꯀꯩ ꯍꯪꯁꯤꯒꯦ ꯀꯥꯏꯅ ꯈꯜꯂ ꯂꯥꯛꯄ ꯄ꯭ꯂꯥꯟꯁꯨ ꯇꯧꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯅꯝꯃꯤꯟꯅꯔꯛꯈꯤꯒꯦ ꯑꯗꯣ ꯆꯦꯔꯦꯟ ꯕ꯭ꯂꯥꯁꯦ ꯌꯥꯝ ꯐ꯭ꯔꯦꯡ ꯑꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯑꯩꯅ ꯀꯣꯏꯁꯟ ꯍꯪꯕ ꯉꯝꯗꯕꯗ ꯂꯩꯔꯦꯕ ꯆꯦꯔꯦꯟ ꯕ꯭ꯂꯥꯗꯤ ꯂꯣꯏꯅ ꯈꯨꯝꯃꯒꯦ ꯂꯩꯔꯝꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯪꯕ ꯉꯝꯗꯕꯗ ꯂꯩꯔꯦ ꯉꯁꯤꯁꯦ ꯑꯗꯣ ꯆꯦꯔꯦꯟ ꯕ꯭ꯂꯥ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯆꯦꯔꯦꯟ ꯕ꯭ꯂꯥꯒꯤ ꯑꯣꯏꯕ ꯈꯤꯇꯪ ꯑꯩꯒꯤ ꯑꯣꯏꯅꯀꯣ ꯃꯌꯥꯝ ꯀꯣꯔꯧꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ